ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯀꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯂꯤꯖꯒꯦ꯫ ꯑꯩꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯔꯛꯄꯅ ꯄꯤꯖꯥ ꯁꯣꯞ ꯑꯃꯗ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯣꯏꯅ ꯈꯔꯅꯤ ꯌꯥꯎꯔꯨꯏ꯫ ꯃꯁꯤꯗ ꯁꯦꯂꯔꯤꯗꯤ ꯌꯥꯝꯅ ꯂꯤꯛꯅ ꯐꯪꯏ, ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯍꯥꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯁꯦꯜ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯇꯥꯜꯍꯧꯕꯒꯤ ꯃꯊꯧꯅꯤ꯫ ꯉꯁꯤ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯁ ꯀꯁꯇꯃꯔ ꯑꯃꯒ ꯀꯣꯜ ꯂꯥꯛꯁꯟꯅ ꯑꯩ ꯊꯤꯟꯕ ꯆꯠꯄ ꯇꯥꯈꯤ꯫ ꯄꯨꯡ 13:45 ꯃꯨꯛꯇꯤ ꯇꯥꯔꯦ꯫ ꯁꯠ ꯄꯤꯊꯣꯛꯎꯔꯒꯦꯅ ꯈꯟꯕ, ꯑꯗꯨꯕꯨ ꯄꯤꯖꯥ 9 ꯃꯈꯥꯏꯗꯩꯅꯤ꯫ ꯇꯟꯕꯨ ꯇꯜꯂꯦ꯫ ꯑꯁ ꯄꯤꯖꯥꯅꯤ ꯍꯥꯏꯅ 9 ꯌꯥꯏꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯄꯦꯀꯤꯡ ꯇꯧꯕꯗ ꯁꯦꯝꯕ ꯈꯣꯠꯄꯗ ꯌꯥꯝ ꯀꯨꯏꯔꯅꯦꯕ꯫ ꯑꯗꯨꯒꯩꯗꯤ ꯍꯧꯖꯤꯛꯅ ꯊꯦꯡꯁꯨ ꯊꯦꯡꯖꯜꯂꯦ, ꯑꯩꯅ ꯁꯨꯝ ꯉꯟꯅ ꯍꯟꯒꯦ ꯇꯧꯔꯒ ꯑꯁ ꯄꯨꯡ 1 ꯃꯈꯥꯏ 2 ꯃꯨꯛꯇꯤ ꯁꯣꯏꯗꯅ ꯇꯥꯔꯅꯤ꯫ ꯑꯩꯅ ꯃꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯣ ꯌꯦꯡꯕ ꯀꯥꯟꯗ ꯄꯨꯡ 1.5 ꯃꯨꯛꯀꯤ ꯂꯝꯕꯦꯟ ꯑꯣꯏ꯫ ꯑꯗꯣ ꯊꯦꯡꯕꯨꯗꯤ ꯈꯔ ꯊꯦꯡꯂꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯩꯝ ꯀꯥꯏꯗꯦꯗ, ꯑꯩꯅ ꯁꯨꯛ ꯊꯦꯡꯅ ꯊꯤꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯃꯣꯏꯅ ꯁꯣꯏꯗꯅꯗꯤ ꯇꯤꯞ ꯄꯤꯔꯛꯀꯅꯦꯕ꯫ ꯈꯔ ꯌꯥꯝꯅ ꯂꯧꯁꯜꯂꯒ ꯂꯣꯏꯔꯦ, ꯑꯩ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯄ꯭ꯔꯦꯁꯇꯣ ꯕꯥꯜ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯄꯤꯖꯥ 9ꯒ ꯁꯦꯝꯕ ꯂꯣꯏꯔꯦ, ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯔꯦ, ꯅꯪꯅ ꯍꯦꯛꯇ ꯅꯪꯅ ꯄꯤꯖꯥꯁꯦ ꯊꯤꯜꯂꯨꯔꯅꯤꯅ ꯅꯪꯅꯕꯨꯗꯤ ꯈꯜꯂꯦ, ꯑꯗꯣ ꯅꯪꯅ ꯌꯨꯝꯗꯨꯗ ꯄꯤꯔꯝꯗꯅ ꯑꯃꯨꯛꯀ ꯄꯤꯖꯥꯁꯦ ꯔꯤꯇꯔꯟ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯀꯗꯧꯔꯤꯅꯤꯅ꯫ ꯍꯣꯏ ꯕꯣꯁ, ꯍꯣꯏ ꯑꯩ ꯐꯖꯅ ꯇꯧꯔꯒ ꯊꯤꯜꯂꯝꯒꯦ, ꯑꯗꯨꯒ ꯄꯩꯁꯥꯗꯨ ꯄꯨꯔ ꯂꯥꯛꯀꯦ꯫ ꯅꯠꯇꯦꯅꯦ, ꯅꯪꯅ ꯉꯥꯡꯉꯤꯕ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯅꯈꯨꯠꯇꯨꯁꯨ ꯁꯨ ꯍꯥꯏꯕ꯫ ꯅꯪꯗꯤ ꯉꯥꯡꯕꯇ ꯉꯥꯡꯉꯤ, ꯁꯨꯗꯤ ꯑꯃꯠꯇ ꯁꯨꯗꯦ꯫ ꯑꯗꯨꯒꯅꯤ ꯑꯩꯅ ꯇꯜꯂꯤꯕꯁꯦ, ꯑꯩ ꯇꯨꯝꯃꯨꯔꯅꯤ꯫ ꯕꯣꯁ, ꯑꯩ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦꯕ, ꯑꯩ ꯐꯖꯅ ꯊꯤꯜꯂꯝꯒꯦꯕ꯫ ꯐꯔꯦ꯫ ꯃꯈꯣꯏꯒꯤ ꯂꯝꯕꯦꯜꯗꯣ ꯑꯩꯅ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ ꯂꯝꯕꯦꯜ ꯑꯃ ꯑꯣꯏꯈꯤ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯌꯥꯝꯅ ꯑꯁꯨꯛꯄ ꯑꯃꯗꯤ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃ ꯑꯣꯏ꯫ ꯂꯝꯕꯦꯜꯗꯣ ꯚꯨꯠꯀ ꯂꯩꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯕ꯫ ꯑꯩꯅ ꯌꯨꯝ ꯍꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ, ꯑꯗꯨꯕꯨ ꯄꯤꯖꯥ 9ꯁꯤꯃ ꯊꯤꯟꯕꯗ ꯑꯩꯒꯤ ꯐꯪꯖꯒꯗꯧꯔꯤꯕ ꯄꯩꯁꯥꯗꯣ ꯂꯣꯏꯅ ꯃꯥꯡ ꯇꯥꯔꯦ꯫ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯐꯝꯗꯨꯗ ꯆꯠꯈꯤ꯫ ꯀꯔꯤ ꯃꯐꯝꯅꯣ ꯁꯤꯕꯨ? ꯁꯨꯛꯈ꯭ꯔꯦꯗ꯫ ꯁꯤꯗꯕꯨ ꯌꯨꯝ ꯁꯥꯅꯦꯅ ꯁꯥꯔꯤꯁꯤꯕꯨ ꯑꯉꯛꯄꯅꯤꯅꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯌꯥꯝꯁꯤꯁꯨ ꯁꯣꯡꯕꯅ ꯀꯩꯅꯣꯅꯦ, ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯑꯝꯇꯒ ꯀꯛꯄꯤꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯑꯁ ꯀꯤꯕꯨ ꯀꯤꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯒ ꯆꯪꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯣꯠ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ "ꯗꯤꯌꯔ ꯄꯤꯖꯥ ꯕꯣꯏ, ꯄ꯭ꯂꯤꯖ ꯃꯅꯨꯡꯗ ꯆꯪꯕꯤꯔꯛꯎ, ꯗꯣꯔꯕꯦꯜ ꯈꯤꯡꯕꯤꯔꯛꯀꯅꯨ, ꯊꯦꯡꯛ ꯌꯨ" ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯁ, ꯃꯥꯅ ꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯥꯅꯦ? ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ, ꯀꯩꯗꯧꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯁꯤꯅꯦ꯫ ꯊꯦꯡꯉꯤꯅꯦ ꯁꯣꯝꯗ, ꯅꯣꯡꯉꯥꯟꯒꯗꯧꯔꯦ, ꯃꯇꯝꯅ ꯐꯠꯇ꯭ꯔꯤꯕ, ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯍꯜꯂꯣ, ꯀꯅꯥ ꯂꯩꯕꯒꯦ? ꯗꯤꯂꯤꯚꯔꯤ ꯕꯣꯏ ꯂꯥꯛꯆꯔꯤꯌꯦ, ꯄꯤꯖꯥ ꯂꯧꯁꯤꯟꯕꯤꯌꯣ, ꯑꯩ ꯊꯦꯡꯉꯦ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯑꯒ ꯃꯅꯨꯡꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯅꯍꯥꯟꯒꯤ ꯑꯉꯥꯡ ꯑꯃ ꯃꯥꯡꯕꯒꯤ ꯏꯟꯁꯤꯗꯦꯟꯇꯣ ꯅꯤꯡꯁꯤꯡꯉꯦꯕ꯫ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯁꯤꯇꯤꯁꯤꯗ ꯁ꯭ꯋꯥꯏꯗꯗꯤ ꯑꯅꯝꯕ ꯁꯨꯃꯥꯏꯅꯗꯤ ꯀꯦꯁ ꯊꯣꯛꯇꯕꯅꯤꯗ, ꯀꯩꯁꯨꯕꯨꯗꯤ ꯇꯧꯔꯣꯏ꯫ ꯑꯁ ꯑꯩꯈꯣꯏ ꯕꯣꯁꯅꯒ ꯃꯔꯣꯜ ꯑꯃ ꯑꯩ ꯄꯩꯁꯥ ꯄꯨꯗ꯭ꯔꯗꯤ ꯍꯥꯠꯂꯅꯤ꯫ ꯆꯪꯗꯕ ꯌꯥꯔꯣꯏꯗꯣꯔꯤ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯄꯨꯕ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯔꯅꯤ ꯍꯥꯏꯕ꯫ ꯑꯁ ꯁꯨꯛꯁꯝ ꯃꯝꯃꯤꯁꯤꯅ ꯀꯔꯤꯒꯤ? ꯀꯩꯅꯣ ꯂꯥꯏꯠꯀꯤ ꯑꯝꯇ ꯊꯥꯟꯗꯦꯅꯦ꯫ ꯍꯜꯂꯣ, ꯑꯩ ꯊꯦꯡꯉꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯥꯛꯑꯒꯅꯦ, ꯂꯦꯐ ꯔꯣꯝꯗ ꯂꯥꯛꯑꯣ꯫ ꯑꯩ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯤꯌꯦ, ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯁꯤꯗ ꯅꯪꯒꯤ ꯄꯩꯁꯥ ꯂꯩꯔꯦ, ꯂꯥꯛꯑꯣ ꯂꯧꯔꯨꯔ ꯂꯥꯛꯑꯣ꯫ ꯃꯈꯣꯟꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ, ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯥꯕꯗꯧꯅ꯫ ꯍꯦꯔꯥ ꯀꯩꯗꯧꯗꯣꯏꯅꯣ, ꯑꯩꯒꯤ ꯄꯩꯁꯥꯗꯤ ꯐꯪꯉ ꯂꯣꯏꯔꯦ, ꯆꯪꯉꯒꯦ꯫ ꯏꯃꯨꯡꯅꯤꯅ ꯃꯊꯛꯂꯣꯝꯗꯨꯗ ꯂꯥꯏꯠ ꯊꯥꯜꯂꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ, ꯂꯥꯏꯠꯀ ꯑꯝꯇ ꯄꯥꯟꯗꯕ ꯖꯥꯠꯂ ꯁꯤꯕꯣ? ꯑꯩ ꯔꯨꯝꯗꯨꯗ ꯆꯪꯂꯨꯕꯗ ꯉꯛꯏ꯫ ꯔꯨꯝ ꯑꯗꯨꯗ ꯁ꯭ꯇꯥꯔꯒꯤ ꯈꯨꯕꯝ ꯑꯃꯁꯨ ꯌꯦꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯤꯌꯔꯗ ꯑꯉꯥꯡ ꯑꯃꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯕꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕꯒꯤꯗꯧꯅ ꯇꯧꯏ꯫
ꯔꯨꯝꯗꯨꯗ ꯆꯪꯂꯨꯕꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯁꯨ ꯅꯝꯂꯛꯈꯤ ꯈꯥꯡꯕ ꯉꯝꯗꯦ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯒ ꯃꯦꯀꯞꯁꯨ ꯇꯧꯁꯜꯂꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯧ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ ꯁꯨꯡꯌꯥꯝ ꯊꯦꯡꯉꯩ ꯀꯔꯤꯒꯤꯅꯣ ꯄꯨꯡ 3 ꯇꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 3 ꯇꯥꯔꯦ ꯁꯨꯡꯌꯥꯝ ꯊꯦꯡꯉꯩ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯦ ꯁꯤ ꯀꯩꯅꯣ ꯇꯧꯔꯤ ꯂꯤꯂꯥꯁꯤꯕꯣ ꯀꯩꯅꯣꯕ ꯇꯧꯔꯤ ꯂꯤꯂꯥꯁꯤꯕꯣ ꯍꯣꯏꯃ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯨꯝꯃꯤꯌꯦ ꯃꯥ ꯄꯤꯖꯥ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯑꯩ ꯄꯤꯖꯥ 9ꯈꯛ ꯑꯣꯔꯗꯔ ꯇꯧꯔꯤꯅꯤ ꯅꯪꯒꯤ ꯄꯩꯁꯥ ꯁꯤꯗ ꯂꯩꯌꯦ ꯇꯦꯕꯜ ꯁꯤꯗ ꯂꯩꯌꯦ ꯅꯪ ꯂꯧꯈꯠꯂꯨꯔꯣ ꯆꯠꯂꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯄꯨ ꯐꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯁ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯄꯤꯔꯣ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯅꯪꯅ ꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯄꯤꯔꯣ ꯅꯪꯅ ꯄꯤꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯒ ꯉꯁꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯔꯤꯅꯤ ꯃꯥ ꯄꯤꯖꯥ ꯌꯥꯝ ꯄꯥꯝꯃꯦꯅ ꯑꯩꯅ ꯄꯤꯖꯥ ꯂꯧꯍꯜꯂꯛꯏꯅꯤ ꯀ꯭ꯌꯨꯠ ꯅꯠꯇ꯭ꯔꯣ ꯁꯦ ꯀ꯭ꯌꯨꯠ ꯃꯥꯟꯗ꯭ꯔꯣ ꯅꯀꯣꯛ ꯐꯠꯇ꯭ꯔꯣ ꯅꯪ ꯍꯥ ꯅꯀꯣꯛ ꯐꯠꯇ꯭ꯔꯣ ꯀꯩꯅꯣ ꯑꯁꯤꯕ ꯑꯉꯥꯡꯁꯤꯒ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯁꯤꯕ ꯑꯉꯥꯡ ꯀꯥꯏꯅ ꯑꯩꯒꯤ ꯏꯆꯥ ꯁꯤꯗ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥ ꯁꯤꯗ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯅꯪ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯒꯤꯁꯨ ꯑꯐꯕ ꯏꯋꯥ ꯑꯃ ꯄꯥꯝꯃꯤ ꯑꯩ ꯏꯋꯥ ꯂꯩꯖꯗꯦ ꯑꯩꯒꯤ ꯏꯆꯥꯒꯤꯗꯁꯨ ꯃꯄꯥ ꯂꯩꯖꯗꯦ ꯅꯪ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯕ ꯇꯝꯕ ꯇꯥꯕ ꯅꯪ ꯁꯤꯗ ꯂꯩꯔꯣ ꯍꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯅ ꯃꯀꯣꯛ ꯐꯠꯇ꯭ꯔꯣ ꯅꯪ ꯑꯗꯣ ꯑꯁꯤꯕ ꯑꯉꯥꯡꯗꯨꯅ ꯀꯅꯥꯅꯣ ꯃꯄꯥ ꯑꯃꯅ ꯃꯆꯥꯗ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯅꯨꯡꯁꯤꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯕ ꯍꯩꯖꯗ꯭ꯔꯣ ꯅꯪꯕꯨ ꯑꯩ ꯇꯝꯕꯤꯒꯅꯤ ꯅꯪꯉꯣꯟꯗ ꯃꯇꯨꯗ ꯑꯃꯗꯤ ꯃꯥꯒꯤ ꯑꯩ ꯇꯝꯕꯩꯁꯨ ꯃꯆꯥꯗ ꯃꯊꯧ ꯇꯥꯗꯦ ꯀꯃꯥꯏꯅ ꯑꯩ ꯉꯥꯡꯉꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯦ ꯍꯥꯏꯅ ꯑꯩ ꯆꯠꯂꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯍꯦꯛ ꯆꯠꯂꯕ ꯅꯪ ꯁꯤꯖꯅꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯆꯠꯊꯣꯛꯑꯦ ꯑꯁꯥꯏꯗ ꯅꯪꯅ ꯆꯠꯈꯤꯅꯣ ꯍꯥꯏꯔꯒ ꯑꯩꯅ ꯏꯟꯕꯤꯒꯗꯕ ꯃꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯆꯠꯈꯤꯅꯣ ꯑꯩꯅ ꯆꯠꯂꯒꯦꯅ ꯅꯤꯡ ꯑꯣꯟꯊꯣꯔꯛꯄꯗ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯩ ꯌꯥꯡꯅ ꯇꯧꯅ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯈꯤ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯒꯠꯈꯤ ngài cô chắc kia nào darling ngài cô chắc kia nào ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯉꯧꯔꯦ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯃꯥꯕꯨ ꯐꯥꯍꯟꯈꯤ ꯃꯥꯛꯇꯤ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯂꯒ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯃꯄꯥ ꯑꯃ ꯑꯃꯗꯤ ꯑꯩꯒꯤꯗꯃꯛꯇ ꯏꯋꯥ ꯑꯃ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯒꯅꯤ ꯑꯗꯣ ꯀꯅꯥꯅ ꯈꯪꯕ꯭ꯔꯣ ꯗꯤꯂꯤꯚꯔꯤ ꯕꯣꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯗꯤꯂꯤꯚꯔꯤ ꯕꯣꯏ I love you ꯋꯥꯔꯤꯁꯤꯗꯤ ꯍꯧꯈꯤꯕ ꯊꯥ 5ꯃꯨꯛꯇꯤ ꯐꯥꯔꯦ ꯑꯗꯣ ꯃꯍꯥꯛ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯒ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯐꯥꯕꯤꯗꯨꯅ ꯃꯥꯒꯤ ꯅꯤꯄꯥ ꯅꯝꯗꯨꯅ ꯑꯣꯏꯍꯟꯈꯔꯦ Hey darling ꯀꯩꯗꯧꯔꯤꯅꯣ ꯅꯪꯗꯨꯒ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯏꯆꯥꯅ ꯉꯥꯏꯔꯝꯕꯅꯤꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯉꯦ Do like, share and subscribe.